Hayengdagi haugadawriba High School Living Certificate Examination 2024 asida sarug yagadawriba Mahiroi Singh Mark Wangna pass tawba oirasanu haina All Manipur Recognized Private Schools Welfare Association Imphal Secretary Pukrambam Romena Yaifapaujal pirakle. Mezor Kulda Laiba Manipur Press Club ke Thangjing Hall da pangthokpa paugi mifam amada wafam ase phongdokleduna mahakna makatan hai Hayengdagi haugadawriba Board of Secondary Education Manipur na lauba HSLC exam asida saruk yagadawriba Mahiroi Singh ase COVID pandemic ke chaithing nangbata natana hauzik thokliba Manipur gi irang asige chaithing chawna fangduna ningthina mahai masin tamba fangdraba marai bakthiraba Mahiroi ngaktane Exam asi tekta kaidana asoi angam yaudana mapung fana pangthokna Mahiroi Singh ge maraibak lepchenaba section khudingmakta leiriba miyamna mateng pangbiu Mahiroi Singh gi mama mapa amadi ahal laman singna exam center gi akoibada lesson biganu exam duty tariba singna so exam gi tofam thokpa sing chumna amadi matam chana pangthokpiduna yamna taruba exam ama ohensi haina so mahakna makata ke exam asi mapung phana tekta kaidana pangthokpa yanabagi damukta su Mahiroi Singh gi ahal laman parents guardian singna angang singbu exam center da matam chana thinbirau Kariguba matam sana thinbiraktabadagi exam ko mari leinaba SO amadi osina singba singna koi angang adu thieng lai haiduna paithana singba thandaba sanghandaba taragadi madu chhatra masa masa amadi parents singi obigadabani aduga parents singna exam ki akoibada punna leisalaga koi exam khongbang chenbagi mawongda koi phattaba mami sagapagi ainabi adu tobiganu asigumba torokpa matamda thoningdaba thokok pamdaba sing torokpa matamda su association ki thaitagi karimu mating amata pamjaroi maramasina hairiba exam asi angang sing marai bunde padoriba exam amani khanbiraga tekta kaida mapung phana pangthoknaba honabada koi khudingmangna mating pangminaduna education bu awangba thakta poraknaba honamada ekoi isa isa ki daita punna nomina